SHIJINNANINGBA PANGAL SHIJINNADUNA Manipur gi Shaktam Thugainaba Hotnarabasu Manipur Thugaibadi Mang Da Phaoba Oithokloi HAINA Manipur gi Chief Minister NONGTHOMBAM BIREN na AKANBA WAPHAM THAMKHRE Har Ghar Tiranga ga mari leinana Manipur Police Department na sinba bike rally ama lamthabagi thoramda TOMTV na hangba wahang amagi paukum oina WAPHAM asi mahakna phongdokhibani Hapta Kangzaibungda Pangthokiba Lamthabagi Thoram Aduda, Chief Minister Nongthombam Biren Makhatana Hai, Manipur da Hauzik Thokliba Irang Asina Maram Oiraga, Lamdam Asigi Miam Kam Thengna Wanari Haiba Lengak Asina Kangi, Lengak Nasu Madu Kangna Haidokpa Yaba, Kaya Yadaba Kaya Manung Mapan Naina Tabak Paikatli, Atuba Matamda State Asida Leminariba Furupum Namag, Hanagi Punsi Mahinda Hanjilaktuna Tangdu Laitana Hingbangam Naba Hotnari, Masida Mioi Kuzok Karana Lanaigi Interesta Manipur gi Shaktam Thugainaba Hotnariba City, Oiroidaba Amani, Malemda Leriba Force Amatana Manipur gi Unity da Compromise Tohanbang Amdoi, Har Ghar Tiranga Haibasi Yamna Special Oiba Observation Amani, Ngasi Pangthokliba Thoram Asi Yumthong Kudingda, India gi Flag Tetuna Aikoi Amatani Haina Fongtokpa, Prime Minister Narendra Modi gi Wakalon Adu Tabakta Utpani Haina Lowayai. Manipur gi Hauzik Oiriba Jiraba Tanfam Asida Naha Oiriba Biker Lising Anigi Matakta Thoraktuna, Rally Asida Saruk Yarakpa Asi Yamna Afaba Kudam Amani Haina Mahakna Fongdoki. Youth Mayama biker Mayama Thogiraga nearly around 2000 biker means Moi Magari around 4,000 youths. Thola Kanda stay the police organized or Kanda state sports department in Pulaga. So my national flag to Ikai Kumnabugalina Delhi set which the Obi Punamak. I appreciate the Jari, I Tagatsari, and Loina Manipuri Miamda in a appeal toning Basi. I koi Lady Mayam one and the lady Bakoli government Yam Hazana Kangi, Madugi Chapsaba Koi Gomengi, Haidopoya Bokaya, Haidopoya, the Bokaya, Manuma Panai, Tabaktori, Tumatam, the states that will eliminate Purupunamak, Hanzalaga, Matu and Leminanaba, Aluka Manipur, Kaibagi, Natragana Manipur Thugaibadi from Dumadi, just a Koigi Punshina leading at the Madumadi, Oiroi, Madu, Mayam Pai, Tan Baduna Manidra, Maman, I Koyadu Pamia, da Pamia, Talapana Mania, Manipur Unity, Haraki Unity, Simadi, Pitsu the lady, any force Samatana, Thugaibunga, I have a Simadi, Makoya, Chapsaba Kogi, Sarkargi, or Miam with Firemia, the Mother, the quick Shuakalani running alley. Rally adugi saruk ama oina biker singda Manipur gi Chief Minister Nongthombam Biren na India gi flag amadi Har Ghar Tiranga gi sticker sing yanthokpaga loinana bike rally adu hapta kangzaibung mamangdagi lamthake ngasigi rally aduda IPR Minister Dr. S. Ranjan Manipur Police ki DGP Rajiv Singh Biker Association kunmari gi biker amadi Billion Rider lising mari romna saruk yakhe